ꯊꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ 1Kꯁꯨ ꯌꯧꯒꯗꯧꯔꯦ, ꯌꯧꯍꯜꯂꯁꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯂꯒꯦ꯫ ꯋꯥꯔꯤꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 35ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩ ꯏꯁꯥ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯗ ꯊꯦꯡꯅꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯨ ꯔꯥꯍꯨꯜ ꯀꯧꯖꯩ꯫ ꯏꯆꯤꯟ ꯏꯅꯥꯎ 2ꯅꯤ, ꯏꯈꯥꯗ ꯏꯅꯥꯎꯄꯥ ꯑꯃꯒ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕ ꯐꯥꯎꯆꯦꯡꯗꯤ ꯑꯗꯨꯃꯛ ꯋꯥꯠꯂꯝꯗꯦ꯫ ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯏꯃꯥꯟꯅꯕ 3ꯈꯛ ꯂꯩꯖꯩ꯫ ꯊꯅꯤꯜ, ꯕꯤꯀꯥꯁ ꯑꯃꯗꯤ ꯃꯉꯥꯜ ꯀꯧꯏ꯫ ꯃꯈꯣꯏ 3ꯁꯤ ꯑꯩꯒ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯄꯨꯜꯂꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯕꯤꯀꯥꯁꯁꯤ ꯃꯊꯣꯡ ꯈꯔ ꯆꯥꯗꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯕꯗꯁꯨ ꯕꯤꯀꯥꯁꯅ ꯈꯔ ꯍꯦꯟꯅ ꯋꯥꯕ ꯏꯃꯨꯡꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯃꯃꯥꯒ ꯃꯈꯣꯏ 2ꯈꯛꯇꯃꯛ ꯂꯩꯖꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯑꯩꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯁꯦꯜ ꯈꯤꯇ ꯄꯤꯌꯨ, ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯕ ꯆꯠꯀꯗꯕꯅꯤ"꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯏꯅꯥꯎꯄꯥꯅ ꯑꯃꯨꯛ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ, "ꯄꯤꯔꯨꯅꯨ ꯏꯃꯥ, ꯗꯗꯥꯁꯦ ꯅꯨꯡꯇꯤꯒꯤ ꯁꯦꯜ ꯑꯗꯨꯝ ꯂꯧꯏ, ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯔꯗꯤ ꯂꯩꯇꯦ ꯍꯦꯛꯇ ꯍꯥꯏꯔꯛꯏ"꯫ ꯑꯩꯁꯨ ꯏꯅꯥꯎꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯩꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯍꯩꯠ, ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯔꯤ ꯈꯪꯉꯗꯅ, ꯅꯪꯗꯤ ꯏꯃꯥ ꯕꯕꯥꯅ ꯌꯣꯛꯄꯅꯤꯅ ꯄꯤꯕꯤꯗꯕ ꯈꯪꯂꯕ꯭ꯔꯥ"꯫ ꯑꯩꯅ ꯑꯗꯨꯝꯅ ꯏꯅꯥꯎꯄꯥꯗ ꯂꯛꯅꯕꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯆꯩꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯍꯩ ꯑꯆꯧꯕ, ꯌꯥꯔꯦ, ꯅꯪ ꯆꯠꯇꯣꯏꯗꯣ ꯆꯠꯂꯣ, ꯑꯉꯥꯡꯁꯤꯗ ꯑꯃꯨꯛ ꯀꯥꯏꯍꯧꯔꯅꯨ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯁꯦꯜꯗꯨ ꯂꯧꯔꯒ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏꯈꯩꯅ ꯍꯦꯛ ꯄꯨꯟꯕ ꯃꯐꯝ ꯈꯣꯡꯅꯥꯡꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯈꯣꯡꯅꯥꯡꯗꯨ ꯍꯦꯛ ꯌꯧꯕꯒ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯍꯦꯛ ꯎꯕꯒ ꯏꯃꯥꯟꯅꯕ ꯕꯤꯀꯥꯁꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯍꯧꯖꯤꯛꯇ ꯂꯥꯛꯑꯦꯗꯣ ꯃꯁꯤꯒꯤ ꯃꯤꯁꯦ, ꯀꯩꯅꯥ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯇꯝꯃꯤꯔꯣ"꯫ ꯑꯩꯁꯨ ꯕꯤꯀꯥꯁꯀꯤ ꯋꯥꯗꯨꯗ, "ꯀꯩꯅꯣ ꯄ꯭ꯔꯚꯨ, ꯏꯃꯥꯗꯒꯤ ꯁꯦꯜ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯀꯨꯏꯔꯤꯅꯤꯅꯦ"꯫ ꯃꯉꯥꯜꯅ ꯑꯃꯨꯛ, "ꯅꯪ ꯀꯌꯥ ꯄꯨꯔꯛꯑꯒꯦ, ꯉꯁꯤꯗꯤ ꯍꯤꯗꯥꯛ ꯈꯔ ꯄꯥꯏꯁꯤꯔꯣ"꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯕꯅꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯤꯗꯥꯛ ꯈꯔ ꯊꯛꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯗꯤ ꯄꯨꯡ 12 ꯇꯥꯒꯗꯧꯔꯤ꯫ ꯊꯣꯡ ꯊꯤꯟꯗꯨꯅ ꯏꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯊꯣꯡ ꯊꯤꯟꯕꯗꯨꯗ ꯕꯕꯥꯅ ꯊꯣꯡꯗꯣ ꯍꯥꯡꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯆꯧꯕ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯨꯔꯣ, ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯏꯄꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯁꯤ". ꯑꯩꯁꯨ ꯕꯕꯥꯅ ꯁꯥꯎꯕ ꯎꯕꯗꯨꯗ ꯑꯀꯤꯕꯗꯤ ꯄꯣꯛꯆꯔꯝꯃꯤ, ꯑꯗꯨꯕꯨ ꯌꯨꯒ ꯉꯥꯎꯔꯕꯅꯤꯅ ꯊꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯇꯨꯝꯕ ꯑꯗꯨꯝ ꯊꯦꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯍꯧꯗꯣꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ, "ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯑꯁꯨꯛ ꯌꯥꯝ ꯉꯟꯅ ꯍꯧꯗꯣꯔꯛꯏꯁꯤꯕꯣ"꯫ ꯏꯃꯥꯁꯨ ꯑꯩꯕꯨ ꯁꯥꯎꯅ, "ꯍꯩ, ꯅꯄꯥꯅ ꯅꯪ ꯋꯥ ꯈꯔ ꯍꯥꯏꯔꯝꯒꯦ ꯊꯣꯛꯂꯛꯎ ꯍꯥꯏꯕꯅꯤ, ꯅꯄꯥ ꯉꯥꯏꯍꯧꯔꯕꯅꯤꯀꯣ, ꯊꯨꯅ ꯊꯣꯛꯂꯛꯎ". ꯑꯩꯁꯨ ꯕꯕꯥꯅ ꯆꯩꯔꯛꯑꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯑꯗꯨꯅ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯍꯪꯉꯝꯃꯤ, "ꯕꯕꯥ, ꯀꯔꯤ ꯍꯥꯏꯒꯦ? ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯩ ꯂꯩꯔꯒꯦ"꯫ ꯕꯕꯥꯅꯁꯨ, "ꯑꯆꯧꯕ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯤꯕꯁꯤꯕꯨ ꯅꯪꯒꯤ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕ ꯀꯣꯏꯕ ꯂꯥꯡꯕ ꯅꯨꯡꯉꯥꯏꯅꯕꯔꯣ? ꯍꯧꯖꯤꯛꯀꯤꯗꯤ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯊꯥꯛꯂꯤꯕꯅꯤꯅ ꯐꯩꯗꯣ, ꯍꯌꯦꯡ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯅꯪ ꯀꯔꯤ ꯇꯧꯔꯒ ꯆꯥꯗꯧꯔꯤ? ꯈꯔ ꯂꯩꯔꯒ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯒꯦ ꯍꯥꯏꯔꯛꯑꯅꯤ, ꯅꯨꯄꯤ ꯊꯤꯔꯒ ꯀꯔꯤ ꯇꯧꯔꯒ ꯊꯥꯛꯇꯧꯔꯤ? ꯑꯗꯨꯒꯨꯝꯕꯗꯣ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯣ ꯅꯪꯕꯨ? ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯎꯁꯟꯅꯔꯒ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ"꯫ ꯑꯩꯁꯨ, "ꯕꯕꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯒꯦ". ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯕꯕꯥꯁꯨ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯗꯧꯕ ꯂꯝꯕꯤ ꯌꯦꯡꯖꯍꯧ, ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯋꯥꯍꯧꯒꯅꯤꯀꯣ. ꯐꯔꯦ ꯆꯪꯉꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ". ꯑꯩꯁꯨ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯇꯧꯒꯗꯕꯁꯤꯡꯗꯣ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯕꯕꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯦ ꯃꯄꯥꯟꯒ ꯑꯃꯠꯇ ꯊꯣꯛꯇꯅ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈꯤꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯅ ꯐꯣꯟ ꯇꯧꯔꯛꯂꯕꯁꯨ "ꯉꯁꯤꯗꯤ ꯊꯣꯛꯂꯛꯑꯔꯣꯏꯒꯦ, ꯅꯣꯏ ꯑꯣꯏꯅ ꯄꯨꯜꯂꯣ" ꯍꯥꯏꯈꯤꯔꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯒ ꯇꯧꯔꯒ ꯊꯕꯛ ꯁꯨꯕ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯊꯕꯛ ꯑꯃꯠꯇ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯑꯩꯅ ꯊꯕꯛ ꯁꯨꯗꯨꯅ ꯌꯨꯝ ꯄꯨꯕꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯊꯕꯛ ꯆꯠꯄꯗꯨ ꯏꯃꯥꯟꯅꯕ 3ꯗꯗꯤ ꯍꯥꯏꯗꯣꯛꯑꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯍꯥꯏꯗꯣꯛꯄꯗꯨ ꯏꯀꯥꯏꯕꯒꯤꯅꯤ꯫ ꯕꯤꯀꯥꯁ ꯍꯣꯏ ꯏꯃꯨꯡꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒ ꯈꯛꯇꯅꯤ ꯈꯔ ꯋꯥꯕ꯫ ꯊꯅꯤꯜꯒ ꯃꯉꯥꯜꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥ ꯑꯣꯏꯅ ꯇꯧꯏ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯅ ꯃꯣꯏꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯛꯄꯁꯦ ꯊꯥ 2ꯔꯣꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯊꯕꯛ ꯋꯥꯅ ꯆꯠꯂꯨꯔꯕꯅꯤꯅ ꯅꯨꯡꯗꯥꯡꯁꯨ ꯐꯣꯟ ꯄꯥꯏꯕꯒ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯉꯟꯇꯥꯅ ꯑꯗꯨꯝ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏ ꯂꯩꯔꯝꯕ ꯎꯕꯗ ꯅꯣꯛꯇꯨꯅ ꯍꯪꯂꯝꯃꯤ,
ꯀꯩꯅꯣ ꯀꯥꯏꯗ ꯆꯠꯂꯨꯔꯤꯅꯣ ꯅꯨꯡꯗꯥꯡꯁꯤꯗ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯟꯅꯕ ꯊꯥꯅꯤꯜꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯅꯪ ꯑꯩꯈꯣꯏꯗ ꯋꯥ ꯂꯣꯠꯂꯤ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯒꯁꯨ ꯄꯨꯟꯗꯅꯕ ꯍꯣꯠꯅꯔꯦ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒ ꯄꯨꯅꯤꯡꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯔꯣꯏ, ꯐꯣꯟ ꯇꯧꯕꯁꯨ ꯑꯃꯠꯇ ꯄꯥꯏꯕꯤꯗꯕ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯦ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯉꯥꯏꯔꯛꯏꯁꯦ, ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯋꯥꯗꯨꯗ ꯈꯨꯝꯐꯝ ꯂꯩꯇꯗꯅ ꯉꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯀꯩꯒꯤꯅꯣ ꯏꯇꯥꯎ ꯈꯨꯝꯗ꯭ꯔꯤꯗꯨꯕꯣ? ꯅꯠꯇꯦ ꯀꯩꯅꯣ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯉꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯕꯣ? ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯅꯪꯕꯨ ꯑꯌꯨꯛꯇꯒꯤ? ꯈꯨꯝꯃꯨꯁꯦ, ꯅꯪ ꯑꯩꯈꯣꯏꯒ ꯑꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯞꯅ ꯈꯨꯝꯂꯝꯃꯤ, ꯏꯇꯥꯎ ꯑꯩ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯦ, ꯀꯨꯏꯔꯦ ꯊꯥ 2ꯔꯣꯝ ꯁꯨꯔꯦ, ꯑꯗꯨꯅ ꯑꯩ ꯅꯣꯏꯒ ꯄꯨꯟꯕ ꯐꯪꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯅꯨꯡꯗꯥꯡꯗ ꯐꯣꯟ ꯇꯧꯔꯛꯄꯗꯨꯁꯨ ꯑꯩꯗꯤ ꯋꯥꯗꯅ ꯑꯗꯨꯝ ꯇꯨꯝꯊꯔꯦ, ꯑꯗꯨꯅ ꯄꯥꯏꯕ ꯍꯦꯛꯇ ꯉꯝꯗꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅꯁꯨ ꯇꯞꯅ ꯍꯪꯂꯛꯑꯝꯃꯤ, ꯀꯩꯒꯤ ꯅꯪꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ? ꯅꯪꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯗꯅ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯑꯩꯅꯁꯨ, ꯏꯇꯥꯎ ꯑꯩꯒꯤ ꯑꯋꯥꯠꯄ ꯍꯥꯟꯅꯗꯤ ꯂꯩꯔꯝꯗꯦ, ꯑꯗꯨꯕꯨ ꯕꯕꯥꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯏꯃꯨꯡ ꯃꯥꯟꯗ꯭ꯔꯦ, ꯑꯋꯥꯠꯄꯅ ꯊꯜꯂꯦ, ꯑꯗꯨꯅꯅꯤ ꯑꯩꯅ ꯕꯕꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯁꯦ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯕꯤꯀꯥꯁꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯏꯇꯥꯎ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤ ꯋꯥ ꯂꯣꯠꯂꯤꯕꯅꯣ? ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯔꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯅ ꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯔꯦꯁꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯆꯪꯉꯨꯈꯤꯁꯤ, ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣꯗꯅ꯫ ꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈꯤ꯫ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯍꯜꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯑꯩꯈꯣꯏꯗ ꯈꯔ ꯈꯔ ꯍꯥꯏꯔꯛꯑꯣ, ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯄꯨꯜꯂꯁꯤ꯫ ꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯏꯃꯥꯟꯅꯕ ꯕꯤꯀꯥꯁꯁꯨ ꯑꯩꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯇꯝ ꯐꯅꯌꯥꯝ ꯀꯨꯏꯈ꯭ꯔꯦ ꯕꯕꯥꯅ ナꯗꯨꯅ ꯂꯩꯔꯛꯄꯁꯤ꯫ ꯑꯩꯁꯨ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯧ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯅ ꯏꯃꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯀꯨꯝꯗꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯅ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯛꯇꯕꯁꯨ ꯀꯨꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯑꯩꯈꯣꯏꯗ ꯄꯨꯂꯞ ꯑꯆꯥ ꯑꯊꯛ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯇꯧꯔꯛꯏꯕ ꯃꯇꯧꯗꯨꯗ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯅꯣꯏꯅ? ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯃꯉꯥꯜꯅꯁꯨ ꯕꯕꯥꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛ ꯇꯧꯔꯒ ꯏꯃꯥꯟꯅꯕ ꯊꯥꯅꯤꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯏꯇꯥꯎ ꯍꯌꯦꯡꯗꯤ ꯀ꯭ꯔꯤꯁꯅ ꯖꯔꯃꯅꯤ, ꯑꯗꯨꯅ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯆꯠꯂꯨꯁꯤꯕ ꯅꯨꯡꯗꯥꯡꯗꯣ꯫ ꯑꯩꯁꯨ, ꯑꯁ ꯏꯇꯥꯎ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯑꯗꯨꯕꯨ ꯆꯠꯄ ꯌꯥꯒꯗ꯭ꯔꯅꯦ? ꯃꯉꯥꯜꯅꯁꯨ ꯀꯩꯅꯣ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯁꯦ ꯍꯥꯏꯕꯐꯧ ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯐꯅ ꯀꯨꯏꯔꯕꯅꯦ ꯑꯩꯈꯣꯏꯅ ꯄꯨꯜꯂꯛꯇ꯭ꯔꯤꯕꯁꯤ, ꯍꯌꯦꯡꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ? ꯑꯩꯁꯨ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯍꯌꯦꯡꯗꯣ ꯅꯣꯏ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ꯫ ꯁꯨꯝꯅ ꯌꯥꯅꯔꯕꯗ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯍꯟꯈ꯭ꯔꯦ, ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯔꯣ? ꯄꯨꯡ ꯊꯦꯡꯉꯦ, ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯛꯑꯣ ꯊꯨꯅ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯨꯅ ꯏꯔꯨꯖꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯒ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯔꯝꯂꯒ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯩ ꯆꯥꯛ ꯆꯥꯔꯛꯇꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯆꯥ ꯑꯊꯛ ꯈꯔꯁꯨ ꯂꯩꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯃꯐꯝꯗꯨ ꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯈꯜꯂꯒ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯉꯥꯏꯍꯥꯛ ꯁꯤꯟꯗꯨꯅ ꯁꯥꯟꯅꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯄꯨꯡ 12 ꯍꯦꯜꯂꯛꯄꯁꯤꯗ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ, ꯄꯨꯡꯁꯦ ꯊꯦꯡꯉꯦ, ꯑꯩꯗꯤ ꯋꯥꯔꯦ ꯊꯕꯛꯀ ꯆꯠꯂꯨꯕꯅꯤꯅ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯏꯃꯥꯟꯅꯕ ꯊꯥꯅꯤꯜ ꯍꯣꯏꯅꯁꯨ ꯉꯥꯛꯇꯪ ꯉꯥꯏꯔꯣ ꯆꯠꯂꯁꯤ꯫ ꯑꯩꯁꯨ ꯃꯈꯣꯏ ꯉꯥꯏꯕꯗꯣ ꯋꯥꯗꯅꯕ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯉꯥꯛ ꯌꯥꯎꯁꯤꯜꯂꯤ꯫ ꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯌꯥꯎꯔꯒ ꯂꯤꯀꯣꯟ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ ꯄꯨꯡꯁꯦ ꯌꯥꯝꯅ ꯊꯦꯡꯉꯦ, ꯍꯟꯗꯣꯔꯤꯕ ꯂꯝꯕꯤꯁꯤꯅ ꯃꯔꯣꯟ ꯑꯃ, ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯏ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯊꯥꯅꯤꯜꯁꯨ ꯅꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯁ ꯏꯇꯥꯎ ꯅꯣꯏꯒꯤ ꯋꯥꯔꯤꯁꯤ ꯌꯥꯔꯤꯌꯦ, ꯐꯅꯗꯨꯝ ꯅꯨꯡꯉꯥꯏ, ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯤꯅꯦ ꯑꯩꯗꯤ, ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯊꯥꯅꯤꯜꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝꯁꯤꯒꯤ ꯋꯥꯔꯤ ꯈꯪꯕꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯅ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯃꯄꯥꯁꯤꯗ ꯆꯞ ꯆꯥꯅ ꯈꯥꯝꯂꯛꯏ꯫ ꯑꯩꯁꯨ ꯒꯥꯔꯤ ꯈꯥꯝꯂꯛꯄꯗꯨꯗ ꯄꯥꯈꯠꯅ ꯍꯪꯂꯝꯃꯤ, ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯒꯤꯅꯣ ꯒꯥꯔꯤ ꯈꯥꯝꯂꯤꯁꯤꯅ? ꯊꯥꯅꯤꯜ, ꯕꯨꯠ ꯅꯨꯄꯤꯗꯣ ꯌꯦꯡꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯁꯨ ꯅꯣꯏ ꯀꯔꯟ ꯇꯧꯖꯅꯨꯀꯣ, ꯑꯩꯗꯤ ꯈꯣꯡꯅ ꯑꯣꯏꯁꯨ ꯍꯟꯖꯈꯤꯅꯤ꯫ ꯕꯤꯀꯥꯁꯁꯨ ꯃꯁꯥꯒꯤ ꯈꯔ ꯀꯤꯒꯟꯕꯒ ꯑꯣꯏꯔꯦ꯫ ꯊꯥꯅꯤꯜꯒ ꯃꯉꯥꯜꯒꯗ ꯍꯥꯏꯔꯛꯑꯝꯃꯤ, ꯍꯜꯂꯁꯦ ꯂꯥꯛꯑꯣ, ꯀꯩꯗꯧꯈꯤꯒꯦ ꯍꯥꯏꯅꯣ ꯅꯣꯏꯕꯨ ꯁꯤꯗ?
ꯊꯥꯅꯤꯜꯅ ꯑꯁ ꯅꯣꯏꯁꯤꯗꯤꯕꯀꯣ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯂꯥꯛꯑꯣ ꯃꯄꯥꯟ ꯑꯃꯨꯛꯇ ꯊꯣꯛꯀꯦ ꯇꯧꯕꯅꯤ꯫ ꯊꯥꯅꯤꯜꯒꯤ ꯋꯥꯗꯨꯗ ꯑꯩꯅꯁꯨ ꯅꯪ ꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯃꯄꯥꯟ ꯊꯣꯛꯐꯝ ꯂꯩꯇ꯭ꯔꯕꯣ? ꯐꯥꯒꯤ ꯅꯠꯇꯦ ꯂꯥꯛꯑꯣꯃꯤ ꯏꯇꯥꯎ ꯑꯁꯥꯋꯥꯏꯗꯣ ꯊꯣꯛꯎꯔꯁꯦ ꯍꯥꯏꯕ꯫ ꯅꯣꯡꯁꯨ ꯈꯤꯛꯄ ꯍꯧꯔꯛꯑꯦꯃꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯅ ꯊꯥꯅꯤꯜꯗꯤ ꯈꯔ ꯁꯨꯛꯄ ꯖꯒꯥꯗꯨꯗ ꯆꯪꯗꯨꯅ ꯃꯄꯥꯟ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯤꯅ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯗꯅꯤ ꯑꯩꯅ ꯍꯧꯔꯤꯕ ꯎ ꯃꯔꯛꯇꯨꯗ ꯅꯨꯄꯤ ꯃꯀꯣꯛ ꯌꯥꯎꯗꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯈꯤꯕꯗꯨ꯫ ꯑꯩꯁꯨ ꯇꯧꯔꯛꯏꯕ ꯃꯇꯧꯗꯨꯗ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ ꯂꯩꯔꯦꯗꯨ ꯑꯥꯗ ꯎ ꯃꯔꯨꯝꯗ ꯂꯩꯔꯦ, ꯑꯩ ꯆꯠꯂꯒꯦ ꯅꯣꯏ ꯂꯩꯍꯧꯔꯣ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯕꯤꯀꯥꯁꯁꯨ ꯑꯩꯅ ꯈꯨꯠ ꯊꯤꯜꯂꯤꯕꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯆꯦꯟꯒꯦ ꯇꯧꯕꯁꯤꯗ ꯃꯉꯥꯜꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁ ꯀꯩꯅꯣ ꯏꯇꯥꯎ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ? ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯀꯅꯥꯝ ꯂꯩꯇꯦꯁꯦ꯫ ꯑꯩꯁꯨ ꯑꯩꯅ ꯎꯈꯤꯕꯗꯨ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕꯗꯨꯗꯤ ꯑꯃꯨꯛ ꯂꯩꯔꯝꯈꯤꯗꯦ꯫ ꯊꯥꯅꯤꯜꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯑꯩꯈꯣꯏ ꯀꯤꯅꯕ ꯍꯥꯏꯅ ꯇꯧꯔꯤꯔꯣ ꯅꯪꯒꯤꯗꯨꯕꯨ ꯏꯇꯥꯎ? ꯑꯩꯁꯨ ꯅꯠꯇꯦ ꯏꯇꯥꯎ, ꯅꯈꯣꯏꯅ ꯎꯗꯕꯒꯤꯅꯤ, ꯎꯔꯗꯤ ꯅꯈꯣꯏꯁꯨ ꯁꯣꯏꯗꯅ ꯀꯤꯒꯅꯤ꯫ ꯃꯉꯥꯜꯅꯁꯨ ꯌꯥꯔꯦꯁꯦ ꯂꯥꯛꯑꯣ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯆꯨꯝꯅ ꯒꯥꯔꯤꯗ ꯀꯥꯔꯗꯨꯅ ꯊꯧꯗꯨꯅ ꯂꯥꯛꯄꯁꯤꯗ ꯃꯉꯥꯜꯅ ꯒꯥꯔꯤ ꯐꯠ ꯈꯥꯝꯂꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯥꯅꯤꯜꯅ, ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯅꯪꯅ ꯑꯃꯨꯛ ꯒꯥꯔꯤ ꯈꯥꯝꯂꯛꯏꯁꯤꯅ? ꯒꯥꯔꯤꯁꯤꯕꯨ ꯌꯥꯗ꯭ꯔꯕꯣ? ꯀꯩꯗꯧꯔꯒꯦ ꯄꯨꯡꯅ ꯊꯦꯡꯖꯤꯜꯂꯛꯑꯀꯥꯟꯁꯤꯗ? ꯃꯉꯥꯜꯅꯁꯨ ꯏꯇꯥꯎ ꯍꯧꯖꯤꯛꯇ ꯒꯥꯔꯤ ꯃꯃꯥꯡꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒꯨꯝ ꯑꯩꯅ ꯎꯈꯤꯕꯅꯤ, ꯑꯗꯨꯒꯤꯅꯦ ꯒꯥꯔꯤ ꯈꯥꯝꯂꯤꯕꯁꯦ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯃꯉꯥꯜꯒꯤ ꯋꯥꯗꯨꯗ ꯊꯥꯅꯤꯜꯁꯨ ꯅꯣꯛꯇꯨꯅ ꯅꯪꯁꯨ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ? ꯅꯣꯏꯁꯦ ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈꯤꯗ꯭ꯔꯦꯗꯀꯣ, ꯒꯥꯔꯤꯗꯣ ꯑꯩ ꯑꯣꯏꯅ ꯊꯧꯔꯣꯔꯥ? ꯃꯉꯥꯜꯅꯁꯨ ꯍꯣꯏ ꯏꯇꯥꯎ ꯒꯥꯔꯤꯁꯦ ꯅꯪꯅ ꯑꯣꯏꯅ ꯊꯧꯔꯣ ꯂꯥꯛꯑꯣ꯫ ꯆꯨꯝꯅ ꯒꯥꯔꯤꯗꯨ ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯆꯤꯟꯗꯨꯅ ꯊꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯂꯥꯛꯄꯅ ꯊꯥꯅꯤꯜꯁꯨ ꯏꯃꯥ ꯍꯥꯏꯗꯅ ꯂꯥꯎꯗꯨꯅ ꯕ꯭ꯔꯦꯛꯇꯨ ꯀꯟꯅ ꯐꯥꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯇꯧꯔꯛꯏꯕ ꯃꯇꯧꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯍꯪꯂꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯀꯤꯅ ꯏꯇꯥꯎ ꯅꯨꯄꯤ ꯃꯀꯣꯛ ꯌꯥꯎꯗꯕꯤ ꯑꯃ ꯒꯥꯔꯤ ꯃꯃꯥꯡꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯤꯁꯤꯅꯒ ꯊꯦꯡꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤꯔꯥ? ꯑꯩꯅꯁꯨ ꯏꯇꯥꯎ ꯐꯤꯕꯝ ꯑꯃ ꯇꯧꯔꯛꯑꯦ, ꯊꯨꯅ ꯊꯧꯔꯣ, ꯒꯥꯔꯤꯗꯨ ꯌꯨꯝ ꯌꯧꯅꯕ ꯆꯠꯁꯤ꯫ ꯆꯨꯝꯅ ꯒꯥꯔꯤꯗꯨ ꯄꯥꯏꯈꯩ ꯌꯨꯝ ꯌꯧꯅꯕ ꯊꯧꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯍꯨꯟ ꯊꯧꯒꯟ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯂꯥꯛꯏꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯦ꯫ ꯇꯥꯟꯖꯥꯗꯨꯗꯅꯤ ꯊꯥꯅꯤꯜꯅ ꯒꯥꯔꯤꯗꯨ ꯀꯗꯣꯝꯗꯅꯣ ꯈꯪꯗꯅ ꯊꯧꯖꯤꯟꯗꯨꯅ ꯎ ꯑꯃꯗ ꯊꯦꯡꯖꯤꯜꯂꯛꯄꯗꯨ꯫ ꯑꯩꯈꯣꯏꯁꯨ ꯇꯧꯔꯛꯏꯕ ꯃꯇꯧꯗꯨꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯑꯣꯏꯕꯅ ꯈꯔꯗꯤ ꯁꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯌꯥ ꯁꯣꯛꯄꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯏꯁꯤꯡ ꯊꯥꯗꯨꯅ ꯉꯥꯛ ꯂꯤꯀꯠꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯒꯥꯔꯤꯁꯦ ꯊꯧꯕ ꯌꯥꯈꯤꯗ꯭ꯔꯥ ꯌꯦꯡꯁꯦ ꯍꯥꯏꯗꯨꯅ ꯃꯉꯥꯜꯅ ꯊꯧꯅꯕ ꯇꯧꯔꯤꯉꯩꯁꯤꯗ ꯊꯥꯅꯤꯜꯁꯦ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯛꯑꯝꯃꯤ꯫ ꯏꯇꯥꯎ ꯑꯁꯤꯗ ꯉꯁꯥꯏ ꯅꯨꯄꯤꯗꯨ ꯂꯩꯔꯦꯇꯨ꯫ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯃꯥꯅ ꯈꯨꯠ ꯊꯤꯜꯂꯤꯕꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯈꯤꯔꯝꯗꯦ꯫ ꯑꯩꯅꯁꯨ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯃꯉꯥꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯥꯎ ꯌꯥꯔꯗꯤ ꯒꯥꯔꯤꯗꯨ ꯈꯔ ꯊꯨꯅ ꯊꯧꯔꯣ, ꯊꯥꯅꯤꯜ ꯍꯣꯏ ꯌꯨꯝꯗ ꯆꯪꯁꯤ꯫ ꯆꯨꯝꯅ ꯃꯉꯥꯜꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯊꯥꯅꯤꯜ ꯍꯣꯏ ꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯉꯥꯜꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ? ꯃꯣꯏ ꯕꯕꯥꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯦ, ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯄꯨꯔꯒ ꯌꯦꯡꯍꯜꯂꯨꯔꯁꯤꯔꯣ? ꯑꯩꯅꯁꯨ ꯍꯣꯏꯁꯦ ꯐꯒꯗꯕ ꯑꯃꯗ ꯍꯦꯛꯇ ꯆꯪꯂꯁꯤ꯫ ꯃꯥꯒꯤꯁꯦ ꯑꯃꯥꯏꯕ ꯑꯃ ꯊꯨꯅ ꯌꯦꯡꯍꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯕꯤꯀꯥꯁꯁꯨ ꯑꯁ ꯑꯩꯅ ꯉꯁꯥꯏꯅ ꯈꯔ ꯉꯟꯅ ꯍꯟꯁꯦ ꯍꯥꯏꯗ꯭ꯔꯣ? ꯑꯩꯁꯨ ꯕꯤꯀꯥꯁꯀꯤ ꯋꯥꯗꯨꯗ ꯀꯥꯏꯗ ꯍꯥꯏꯔꯤꯕ, ꯅꯣꯏꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ? ꯆꯨꯝꯅ ꯃꯉꯥꯜ ꯍꯣꯏ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯊꯥꯅꯤꯜꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯉꯥꯜꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯀꯧꯊꯣꯛꯇꯨꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯉꯥꯜꯒꯤ ꯕꯕꯥꯅꯁꯨ ꯆꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯑꯃ ꯃꯊꯦꯡꯗ ꯆꯠꯀꯅꯨ ꯍꯥꯏꯗ꯭ꯔꯣ? ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯆꯨꯝꯅ ꯐꯔꯦ ꯅꯣꯏ ꯉꯥꯛ ꯁꯦꯟꯅꯔꯣ, ꯑꯩ ꯑꯃꯥꯏꯕ ꯑꯃꯠꯇ ꯊꯨꯅ ꯀꯧꯔꯨꯈꯤꯒꯦ꯫ ꯑꯩꯈꯣꯏꯁꯨ ꯊꯥꯅꯤꯜꯕꯨ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯃꯆꯤꯟꯗ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯎꯗꯨꯅ ꯃꯤꯠꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯃꯥꯏꯕꯁꯦ ꯈꯔ ꯊꯨꯅ ꯂꯥꯛꯑꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯔꯝꯃꯤ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯕꯕꯥꯅ ꯑꯃꯥꯏꯕꯗꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ, ꯑꯩ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯈꯤꯒꯦ, ꯑꯗꯨꯒ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ꯫ ꯆꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯏꯃꯥꯟꯅꯕ ꯑꯗꯨꯕꯨ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯕ ꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯣꯏꯗꯤ ꯃꯤꯅ ꯆꯠꯄꯐꯥꯎ ꯀꯤꯔꯕ ꯃꯐꯝꯗꯨꯗ ꯃꯄꯥꯟ ꯊꯣꯛꯆꯤꯟꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯅ ꯉꯥꯡꯂꯨꯔꯕ ꯑꯣꯏꯔꯦ꯫ ꯃꯥꯅ ꯎꯁꯤꯠꯇꯅ ꯃꯐꯝꯗꯨꯗ ꯇꯧꯔꯨꯕꯗꯨꯅ ꯇꯧꯔꯛꯏꯕꯅꯤ꯫ ꯐꯔꯦ ꯑꯩ ꯂꯥꯏ ꯑꯃꯨꯛꯇ ꯈꯣꯏꯔꯝꯗꯨꯅ ꯌꯦꯡꯂꯒꯦ, ꯑꯗꯨꯒ ꯐꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯁꯤ꯫ ꯆꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏ ꯀꯨꯏꯅ ꯈꯣꯏꯔꯝ ꯊꯣꯛꯈꯤ꯫ ꯂꯣꯏꯕꯒ ꯑꯩꯈꯣꯏꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯐꯔꯅꯤ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯐꯝꯗꯨꯗ ꯆꯠꯀꯅꯨꯀꯣ, ꯆꯠꯂꯕꯁꯨ ꯃꯩ ꯑꯃ ꯌꯥꯎꯔꯒ ꯆꯠꯂꯨ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦꯀꯣ꯫
ꯑꯃꯥꯏꯕꯗꯨꯁꯨ ꯍꯟꯈ꯭ꯔꯕꯗ ꯑꯩꯈꯣꯏꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯃ ꯃꯊꯦꯡꯅ ꯀꯌꯥ ꯆꯠꯈꯤꯗ꯭ꯔꯦ꯫ ꯆꯠꯂꯕꯁꯨ ꯉꯟꯇꯥꯅ ꯍꯜꯂꯛꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯌꯥꯝꯁꯤꯅꯤ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏ-ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫